ꯃꯃꯥꯡꯉꯩꯗ ꯌꯥꯝ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯊꯕꯛ ꯋꯥꯅ ꯁꯨꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯕꯨ ꯅꯣꯛꯅꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯅꯣ? ꯋꯥꯅ ꯂꯥꯏꯔꯤꯛ ꯇꯝꯂꯒ ꯃꯤꯁꯨ ꯑꯣꯏꯕ ꯉꯝꯃꯣꯏ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯂꯧꯎꯕ ꯏꯪꯈꯣꯜ ꯀꯣꯏꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅꯃꯛ ꯌꯥꯝꯅ ꯅꯣꯛꯅꯗꯨꯅꯁꯨ ꯐꯩ ꯐꯠꯇꯦ ꯇꯔꯛ ꯇꯧꯅꯔꯕꯁꯨ ꯃꯃꯥ ꯃꯆꯥꯅ ꯅꯤꯡꯈꯤꯕ ꯐꯤꯔꯦꯞꯇꯨꯗꯤ ꯍꯣꯡꯂꯝꯗꯦ꯫ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯒꯦ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯝꯗꯧꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯒꯗꯒꯦ? ꯀꯔꯤ ꯊꯕꯛ ꯇꯧꯒꯗꯒꯦ ꯍꯥꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯈꯟꯕ ꯃꯈꯩ ꯈꯜꯂꯒ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯅꯤꯡꯂꯤꯕ ꯑꯗꯨꯃꯛ ꯇꯧꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯗꯔꯀꯥꯁ ꯑꯃ ꯊꯥꯔꯝꯃꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯃꯩꯗꯤꯡꯉꯨ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯊꯟꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤꯄꯥꯅꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯃꯗꯤ ꯊꯥꯡ ꯇꯥꯅ ꯆꯤꯡꯕꯒꯤ ꯕꯤꯗ꯭ꯌꯥꯁꯨ ꯇꯝꯕ ꯂꯣꯏꯖꯔꯦ꯫ ꯑꯩꯍꯥꯛꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯒꯠꯆꯔꯤ, ꯃꯗꯨꯗꯤ ꯏꯔꯝꯗꯝꯁꯤꯗ ꯂꯥꯏꯔꯕ ꯃꯌꯥꯝ ꯄꯤꯛ ꯊꯟꯅ ꯂꯩꯔꯤ꯫ ꯑꯃꯨꯛꯇꯪꯗꯤ ꯑꯩꯍꯥꯛꯅ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯂꯩꯋꯥ ꯑꯃꯇꯪ ꯄꯤꯖꯕ ꯄꯥꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯩꯔꯒꯗꯤ ꯑꯩꯍꯥꯛ ꯂꯩꯋꯥ ꯑꯗꯨ ꯇꯥꯛꯆꯒꯦ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯄꯨꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯅꯅꯥꯏ ꯃꯥꯏꯔꯦꯟꯕꯝ ꯃꯥꯏꯃꯨ ꯆꯥꯏꯔꯦꯜ꯫ ꯆꯤꯊꯤ ꯑꯁꯤ ꯅꯤꯡꯊꯧꯅ ꯍꯦꯛ ꯐꯪꯕꯒ ꯑꯉꯝ ꯃꯊꯧ ꯃꯟꯇ꯭ꯔꯤꯅꯆꯤꯡꯕ ꯃꯌꯥꯝ ꯀꯧꯈꯠꯇꯨꯅ ꯁꯚꯥ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅ ꯅꯩꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯀꯝꯗꯧꯅ ꯂꯥꯏꯔꯕ ꯃꯌꯥꯝꯁꯤꯕꯨ ꯏꯅꯥꯛ ꯈꯨꯜꯍꯟꯕ ꯉꯝꯒꯗꯒꯦ? ꯏꯅꯥꯛ ꯈꯨꯟꯕ ꯇꯔꯥꯅ ꯂꯥꯏꯔꯕ ꯑꯃ ꯁꯧꯒꯠꯄ ꯉꯝꯗꯦ ꯍꯥꯏꯅꯔꯤꯕ ꯄ꯭ꯔꯃꯥꯟ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯥꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯁꯤꯡꯅꯔꯛꯂꯤꯕ꯭ꯔꯥ? ꯑꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕꯗꯨ ꯇꯧꯔꯤꯕ꯭ꯔꯥ? ꯀꯅꯥ ꯂꯩ? ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯀꯧꯈꯠꯂꯛꯎ, ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯃꯟꯇ꯭ꯔꯤꯅ ꯈꯨꯝꯂꯛꯏ, ꯑꯃꯨꯛꯇꯪ ꯇꯞꯊꯕꯤꯈꯣ ꯁꯅꯥ ꯏꯕꯨꯡꯉꯣ, ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯥꯒꯤꯁꯨ ꯑꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯔꯩꯖꯔꯝꯒꯅꯤ꯫ ꯃꯥꯅ ꯏꯅꯥꯛ ꯈꯨꯜꯍꯟꯒꯗꯧꯔꯤꯕꯕꯨ ꯀꯝꯗꯧꯅ ꯍꯥꯏꯅ ꯍꯪꯈꯤꯁꯤ꯫ ꯃꯔꯝ ꯑꯗꯨ ꯍꯪꯂ ꯃꯇꯨꯡꯗ ꯄꯤꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯄꯤꯁꯤ, ꯁꯅꯥꯕꯨꯙꯤ ꯇꯧꯕꯤꯌꯨ꯫ ꯑꯉꯝꯕ ꯃꯌꯥꯝꯅꯁꯨ ꯂꯥꯎꯅꯔꯛꯏ, ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯏꯄꯨ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯤꯕꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯑꯃꯨꯛꯇꯪ ꯀꯧꯈꯠꯂꯒ ꯃꯆꯤꯜ ꯍꯪꯕꯅ ꯐꯩ꯫ ꯅꯤꯡꯊꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯀꯧꯈꯠꯂꯛꯎ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯅꯤ ꯊꯥꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯅꯤꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯕꯗ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯆꯠꯍꯟꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯗ ꯀꯔꯤꯃꯠꯇ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨ, ꯑꯩꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ, ꯅꯤꯡꯊꯧꯒꯤ ꯍꯨꯀꯨꯝ ꯏꯟꯗ꯭ꯔꯕꯗꯤ ꯑꯍꯛꯄ ꯗꯟꯗꯤ ꯐꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯀꯣꯅꯨꯡ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯃꯥꯅ ꯀꯔꯤ ꯊꯣꯛꯂꯒꯗꯕ ꯈꯟꯗꯨꯅ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯅꯥꯏ ꯑꯅꯤꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯄꯥꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯂꯥ ꯑꯩꯒꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯏꯅꯥꯛ ꯈꯨꯜꯍꯟꯒꯦ ꯍꯥꯏꯅ ꯂꯩꯋꯥ ꯄꯤꯒꯦ ꯍꯥꯏꯕꯗꯨ? ꯃꯥꯅꯤ, ꯅꯅꯥꯏ ꯑꯩꯍꯥꯛꯅꯤ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯃꯥꯏꯃꯨꯅ ꯈꯨꯔꯨꯛ ꯈꯨꯗꯛ ꯄꯨꯟꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯥꯏꯔꯕꯁꯤꯡꯁꯤꯕꯨ ꯏꯅꯥꯛ ꯈꯨꯜꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ? ꯃꯥꯏꯃꯨꯅ, ꯂꯥꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯏꯀꯣꯛꯅꯣꯅ ꯂꯧꯖꯔꯤ, ꯇꯧꯕꯇꯕꯨ ꯂꯩꯋꯥ ꯑꯁꯤ
ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡꯗ ꯂꯥꯏꯅꯤꯡꯊꯧꯅ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯌꯥꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯃꯥꯏꯃꯨꯅ ꯈꯨꯝꯂꯛꯈꯤ, ꯂꯝꯗꯝꯁꯤꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯁꯤꯀꯤ ꯑꯃꯃꯝꯇꯪ ꯈꯥꯏꯍꯟꯕꯤꯌꯨ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯋꯥ ꯑꯗꯨ ꯇꯥꯛꯆꯔꯒꯦ꯫ ꯅꯤꯡꯊꯧꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯒꯤ ꯈꯣꯝꯒꯠꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯄꯩꯁꯥꯁꯤꯡꯗꯨꯗꯒꯤ ꯁꯥꯔꯝꯃꯤ꯫ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ, ꯂꯥꯏꯔꯕ ꯅꯅꯥꯏꯅ ꯂꯩꯋꯥꯗꯨ ꯇꯥꯛꯆꯔꯒꯦ, ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯀꯧꯈꯠꯄꯤꯔꯣ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯕꯗꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯀꯤ प्रजासिंग सूना तिलम्मी। प्रजासिंगना यौरक्लबदा लाइरबा निपादुना मयाम मांगदा लेपखलदुना हाइरम्मी। अइगी नुंसिरबा इपा इमा सक्लबा हल्लमन लाई गुरु इचे इचल इयाम्बा इनाउसिंगी मफमदा लाइरख्रबा अइहाक ना लैबाक प्रजा मयामदगी खाइगतपिदुना पीबा सेनफम अदुना फजरबा युम अमा साबद नतना सेनथोक लंबीसु ओइबा सेनफम अमसु पांजरे। अइहाकी इमुंगदा नतना मी कया अमा सेनथोक लंबी पिजबा ngamjare। असुमना मयामना माना माना ngamba सिनथादा सिनबांग बिरबदी हिंगबदा खुदोंग चादबा लेरोय नुंगाइबा इमुंग सोइदना ओइरगनी। मसी खक्तनी अइना मयामदा ताक्सगदोरिबा लैवादी। लुख्राबी मचा माइमुना मयाम ममांगदगी थोरक्तुना निंगथौगी मफमदा खुरु खुदक पुन्ना खुरुमदुना हाइजरई। लाइनिंगथौ इबुंगो ननाइदा पिबिगदबा दंदी लेरबदी पिबिनबा इकोक नोंजरी। माइमुगी वाफम अमदी महाकी लौसिंगदुदा निंगथौना चंगसिनदुना कोंखतपिरदुना दंदी पीबगी महुत्ता अचौबा फम अमा पिरम्मी। लाइरबा माइमु ममा मचा यामना नुंगाइना पानखिरम्मी।